अहानबदा अरोइबा पाउ पिजरी इम्फाल वेस्ट डिस्ट्रिक्ट के लंगथबालदा लैबा हिबोकचेंग रिजर्व फॉरेस्ट ओइना लाउथोकपदा कैबिनेटना अयाबा पीख्रे हाइना आईपीआर मिनिस्टर डॉक्टर सापम रंजनना फोंदोरकले क्लाइमेट चेंज ना पुरकलिबा अहोंबसिंग असि चुसिननबा ngamnaba honabada uningthona achoba mateng ama pangba ngamgani haina Directorate of Environment and Climate Change ki Director T Brajakumar na phongdorakle Manipur gi miyam asi lengang na ningthina ngak senbidre haiba khanglabasu tumina leisinbagi chanabi ama lei haina pambaina luchingba UNLF ki Department of HRD gi Assistant Secretary Thangjam Ningtamba Maitei na phongdorakle Manipur da thokliba irang asi loisinba ngamnaba grassroots level dagi level khuding makta dialogue chathabagi tangai fadaba lei haina Center for Study of Society and Secularism ki Director Irfan Engineer na phongdorakle Japanese loan tamnaba chahi mangagi MA Integrated Program Northeast India da ahan boina Manipur University da ngasi haudokre Amadi Manipur da rail connectivity amasung railways ki infrastructure fagadhanaba Chief Minister Nongthombam Birana North Frontier Railways ke Chief Administrative Officer ga unaduna wari sanakre